Assamgi Karbi Anglongda makha tana hingsagi thodok thokpa leptari niyom kaina lam khopchinba sing takthoknaba yelhomi Karbi singna chatharakpa ihauda lam khopchiliba maru oina Hindi ngangba Bihari singa akanba muknaba thokpadagi misimina asokapan yaunari amadi mafam aduda internet service fawba thingzinduna lakli ihau asigi haurak famasi constitution na ngak senduna lairiba professional grazing reserve amadi village grazing reserve ki lam singda niyom kaina khunda leita salakpa lam khopsilakpa singi mayukta Karbi singna chatharakpa ihau amani maragasida yamna nuwaitaba thodok oina yelhomi Karbi singbu Chinese ni nakhoi satkhro haina mafamduda niyom kaina lairiba singna kholaw laurakpada Karbi sing adugi matik pendaba haibadu oinari Thaudok asiga mari lerina police na case ama register tawduna mari lenaba mara leiba sing fagatnaba honari Assam da yelhomi singbu kannaba Assam government na honaduna lakli adubu Karbi Anglonggi Kheroni haiba mafam asida thokliba hingsagi thaudok asida Assam government na kari karamba action lorakadagi haibasi Karbi miyamda wahang ama oiri yelhomi makhoibo topa lamdagi lakpa mioi singna masagi maramdamdagi satkhro haina talakpa sida Karbi miyamgi thamoida kari fauri haibasi Assam government na akanba miking sangduna athubada mara leiba sing faduna matik chaba dandi bibinaba apel tarakli